ngasi November date kun mathoi sida sugunu asigi manung chanba chajing khuno haiba kungang macha asigi imaibel singna laibak asigi tangdu leita dawa me tha dagi haurakhiba irang asigi asina awawa tarba singi karimata khanbi daba manba matauda ngammi haibagi matau manba thong da sangai festival bu nampuda chenjilakpa thong bu yaning daba phongdokpa oina amadi kokomagi boycott chawatpa oina tonga tonba play catching paiduna chajing khuno community hall da imaibel singna sit in protest pangthokre Dạ,